अहानबदा हौजिक फाउबगी ओइबा मरुइबा पाउसिंग पिजरी सेंट जोसेफ हायर सेकेंडरी स्कूल सुगनु मई थारंबगी मायोक्ता महिरोइसिंगना रैली चतुना यानिंगदबा फोंदोखरे तुरेंदा ताखिबा महिरोइ मरी असिबा हक्सांग ओइना फंखरे Numit humni sumna sathagadaba manfit lisingani taramapan ngasi Manipur University ge Centenary Hall da hogdokre. Kurumjari, Times of Manipur News yang beri basingbo kumanthem gentle na taram noksari. Hojing miyam da paukchandong na pijari. Ngarang numidang pung tararom taba matamda Sugnu Police Station dage kilometer amarom chatlaga leiba St. Joseph Higher Secondary School maina sakre matau karamna mai adu horokibano haiba khangba ngamdri chaurangna school adugi ka tara hena mai sakre St. Joseph Higher Secondary School Sugnu sakhangdaba singna mai tharambagi thawng adubu yaningdaba phongdoktuna ngasi school adugi mahiroi singna Sugnu gi akoiba mafam singda rally satkre Rally adu da saruk yakiba mahiroi singna school mai thabada chenabasing matik sabadan DPU athuba matamda mahiroi sing lairik tamba fangalu haina iwa cherol kya paiki Nakalamaromda ngarang numidang mai sakraba St. Joseph Higher Secondary School gi mahiroi taruk school gi authority na tongan ba maralda thasigi kunda school asitigi tanthokiba laikhrabani adubu KSO Gunpi Block Sapi Karong Sandil District na mahiroi sing adugi maral ngakpiduna makata na school aduda mahimasing tamhanaba matam thakibani karigumba KSO gi maikaidagi thamlibo wafam adu thabakto onthoktrabadi ngarang dagi school thong thingnabasu akanbo wafam thamlakhibani Numit humni sumna sathagadaba manfit lisingani taramapan ngasi Manipur University ge Centenary Hall da hogdokre. Thoramadu MU ge Administrator Jarnail Singh, MIMS ge Director Professor CS Ibhol Maitei, amadi MU School of Humanities ge Professor CS Yasavantana Mathangsina Chief Guest President amadi Guest of Honor oikhi. Thoramadu ga mari lenana nat ke oiba jagoi isai utkhi. Manfit lisingani taramapan ge sangdanumbasu sathari. Thoramadu saruk yakhiba committee ge main coordinator P. Bipin Sharmana mathang sahida Silver Jubilee tabna hena sauna pangthoknaba pandam thamli haikhe 2019 akoi under the team aspire to inspire da hojabane aduga akoi youth sing not only akoi education 360 ji kind of the club ojaba abdi ron loina leraga not only education is focus to one ta talent labor youth ma'am se sisu akoi na magi platform pi bahai tare sigi management festival se 24 years sure akoi hujik since 1996 hojaraga next year ri akoi silver jubilee sida so akoi na amuhena chauna yamna phajaba mong da amuka tawdru mong da so akoi pangthok na ba sem saba loijar handak sei sigi yam nungai ba mana akoi se international all man fit se man fit akoi gi mandela digi participant yamna kana la edu akoi gi man fit queen da mandela digi participant amana akoi handak ki man fit queen je thopi gani ko adu si akoi international all dai akoi korean digi satra sing akoi guest one lakpi gani haina akoi pau pi bi re moi participant makti taw right du guest akoi yengma lakani simsu lere Thoramadu President Oikiva Manipur Institute of Management Studies MIMS ki Director Professor CS Ibhol Maitaina pangthokliba sangdamnaba asina mahiroi singi marakta lotuna thamlamba masa masa gi haisingba sing adu uthoknabage asobu khudong saba ama pire haiba yauna wafam kaya phongdokhe koi mi amase mabukning na handana makhoi gi laiba khudimak sigina moina khanjariba singdo yam ethically yam pelhan ba yaba mawongda akoi loina ba tamsi aduna akoi gi any organization da changi matamda ngasi di haithoi singthoi ba ma gi knowledge skill khadana tana behavior masung attitude se achauba akoi gi component ama oire maramaduna masi saida koi focus sauraga management gi graduate singsina at least they should work as a change agent for a better society masigi teams da makoi gi mindset amasung moi gi behavior skills sing se hamna ba honaba dugi achauba akoi platform ama akoi manifest na akoi pin na ba hona jabani haina thamjage
atenba bre matang lominase. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda mayambu taram nukcha bagulina makata ba pau pijeri. Association of Manipuri Diaspora Pune gi Ladies Wing ne sinduna sajibu chairau pi thoram Pune gi Pasan Road ta leiba NCL Community Center da pangthokre. Thoram maduda Pune amadi Mumbai da leiba Manipuri masa sani yankhairom na saruk yakhe. Puna saklen samina ba amadi masan mase oiba singna mabung mopa singda asam khudol tambana thoram madu gi mapung oiba saktam oikhi. Class 10 amadi 12 tamliba mahiroi mari ngarang nungthil Nagaland ge Kafire town faugduna chenliba Jungki Turenda lukhibadagi thiba khangdana leiringai cherakta asiba hakchang oina phangkhre laikhidraba mahiroi sing adu Nagaland ge Seosung village tagi Sikhali amadi Ejisek Chongchur village tagi Suliba amadi Thangthur village tagi apili kawi Sikhali apili amadi Sulibana class 12 aduga Ajisena class 10 tamliba mahiroi sing ne hairi. Ministry of Health and Family Welfare Government of India ge midyang makada State Health Society National Health Mission amadi Health and Family Welfare Services Government of Manipur na sinduna family planning karamna tawgada ge haiba hiramda nongmagi oiba regional review meeting ama ngasi Imphal gi Chimerong da leiba Classic Grand da pangthokre. Review meeting adu da saruk yakiba State Health Society National Health Mission amadi Health and Family Welfare Services Government of Manipur gi Mission Director Dr. S. Manikantana Miyamna family planning palakpada masa yamna poktabana family planning ni haina unari. Tawbudabu family planning gi manungda masi khakta nataba nupi oibi singi oiba yumbalon ge chana kanglon amadi ichai su sing karamna yengsin gadage haibana chingba kanaba kayamrum yauri. Pangthongliba mifam asida awang nupok lamdam gi miyoi kayam su saruk yari. Awang nupok lamdam gumba apikpa furup apikpa lamdam singi oinadi ngasigi mifam asi aduki matik maru oi haiba wafum kaya phongdokhi. Living amada amadi yamna well-being habedi masa yam kingling lawn amadi ma khanungai hingmung ami maramadu akoina hairiba singa si gansida akoi gi family planning program si torpani adumai tawduna akoi family planning program si yamna maruina northeastern je particularly Manipur sida hairiba program si sangsan honarakpani aduraga akoina pamiba health for all haiba pandam si sangsan bangamgani haibagi thajaba adu danga si program si national health mission amadi ministry of health government with apun sinminabadi ngasi moidang pok khulen awang lekai da wire crop science na sinduna maike adom gilongmi singa unabagi thorma mapang thokre thormadu da wire crop science na puthokpa phau makhal sing utuna phau sing adu gi kanawa phau makhal sing adu matau karamna karamba lawfam da thagani haibagi matang da wire gi akhang ahi kyana wangang khe thormadu gi matang da wire crop science gi edio thoksom surchandrana thormase longmi singda anoba makhal gi awareness kya piduna sathok leiba lamdam ama ohena bagi pandam da pangthokpani haikhe. Farmersingda akoina pithabuse ahanbagi oina akoina hariba phausi farmersingda khanganabagi damakta akoina demo oina piraganda akoigi farmersingda hana thalle aduga demo piraba farmer duna mana thawai yauna tharakoi matungina akoina mangonda yengi aidi magi damakta akoina sangadobo paisa nuksa phauba akoigi arrange loina akoina semsaraga tobiba haitare ayamba aduga mahangnamu farmersing mana thar matungda potse yam phai haibadu pothokse yam pothokpa ngamagadi madugi poto khangalam matungda mahanamu ngasagi farmer mayam puthori farmersing jasu awareness piraga mathang sum thalakbagi program chathaba wire crop science da puthokpa phau makhalasi tharuraba farmer aman hai
Wire crop science na puthokpa phau asi thabadage lau sangam amada phobot kun thoklamba adu hojikti phobot kun tramanga dage nifu phawba puthokpa ngamle haikhe piriba phau jina akoida yamna henna kanaba haibadi phokthok yamna leiba masi akoi hanadi lau sangam amada local variety ji phobot kun thokda bora kun thokda yamna wana thokbodo bayana pitharaiba phau 6444 goal hariba phawasi thabakanda sangamada bora kunthra manga dagi na nifu ba average oina thui NG Group of Industries na ahan boina lamdam asigi pothok na sem saduna pothokpa khut sa taithokpada sijinagadaba nongin napkin ngasi khurai konsam lekai dalaiba group asigi proprietor ngangkham Tarun Kumar gi mayumda pangthokiba thoram amada haunabi matungina puthokre thoram aduda proprietor ngangkham Tarun Kumar na lamdam asida Sijinaba loiraba se kaya arembada manghanba amadi mafam sana thamdabana miyamda khudong sadaba kaya thonglakliba asidagi kharadang oirabasu kanba ngamnabagi pandamda khongthang asi paikhalakpane haikhe damsigi khurai konsam lekai area sigi jila parishad ma oiriba e okendrona ribbon kaktuna mayamda hariba product asibu publish tawbigi bajibu aina yamna harwang ngai thagachaw phongdokchari amasung tungda aigi tholakadaba aigi sina hanba industry ama oina hudokcharaga manungda aigi pipeline da leiriba industry mayam leiri aina vision oina thamjaba adu singdo aina manipur da saphong lake aina pandam amaga loina ngasidagi changjanba hawrage aina mai media mafam da aina ikongona haijari Kangleipak News Tengbang Loop KNTL na mayamda pikhiba thajabadu ngakladuna Kongjonggi papaldagi ahan oirabi angau amadi mimanadrabi masanupigi mafamda taramathoirak suba thagi tengbang polamsing seng hawai amadi changdraba yadraba handak thagi polamsing ngarang khusinakre masagi sahi marifumdoi helabi angau debi mama masa ase yengsinbinaba leitreduna leiramba KNTL gi team member na thengnarakpadagi ngasi fawba mateng pibaga loinana yengsinduna lakli marai bakthiraba abok amadi isegi khanbiraga local MLA nasu mateng changbiu amadi Manipur government na abok amadi isebo nungsibiduna mateng pangbiu haina Kangleipak News Tengbang Loop nasu lenga ki puning chingsilakli Ukhrul district ke Chingai ST dagi State Assembly Mikhal da INC ki ticket mai paklaktuna Manipur Legislative Assembly ki member oiramba Dr. Masangthai Horam ngasi masagi anaba amana maram oiduna laikhidre ma ke aroiba mathau mangam lining laison galoina pangthokre thoram aduda Manipur ki Chief Minister N Biren su saruk yakhi Paugi Maraktana Ten Babrem Tangalujari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandamda miyoi bagi thawai ni hairiba afava ising panghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda panghanana ba hotnajari taru tananba mahausadagi thokcharakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatret yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa charol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chatpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympic@yahoo.com Interview place Classic Hotel Imphal Break matung da mayam bam khana taram nokchari hoji makha taba pawda
Nagai Students Federation NSF ke lusing pasing amadi GPRN NSCN ge apunba mifam ama ngarang Nagaland da pangthokiba ka loinena mamang da thokiba thodok kauthokna duna Naga nationalism amadi Naga miyam gi damak yaifana thabak pangthokna ba amatoina warip lokre mifam adu da NSF President Kesosul Christopher Tuna NSF ke team adu lusing ki haire ngasi ayuk pung nipan rom taba matamda China ke Northern Highway Province ke Tauseng District ke Hengsui City Elevator ningkhar pege thodokta thabak suba mioi taramatoi sire anina asokpa nangkre soklaba mioi ani adu local hospital amada laikanare kudong thiba thodok adu matau karamna thokibano haiba khangdokna ba tijin bage thabak sathari haire masagi sahi yangkhaini thoi suraba mioi amana masamaki nupi thangna thinduna hatkre masa nupina sokpadagi laikanare Thodok ase ngarang numidang Thane gi Kalyan district ke Thankar Pada village ta thokibani masamaki nupi bu thangna thinduna hatkiba mi adugi maming Mohan Gurunath Mahajan kawi auto rickshaw driver ni mahak thodok aduga mari lenana police na fare police ki pawn hai farba Mohan Gurunath Mahajana chahi ani gi mamang dage kaina duna mapam da laikhrabi mahaki nupi gi manakta ngarang lakhe matam aduda mahaki nupi Manisaga ningai chanda narakpadage khanghogdana Mohan Gurunath Mahajana mahaki nupi amadi masa nupi bu thangna thinkibani kudak aduda mahaki loina bi sikhi aduga sahi kun mari rom surabi masa nupi na sokhi hairi Agartala ke Gandasera Ambasa amadi Gandhara Raisya Bari lambi paringda BJP medi mahaka saminariba tribal base oiba IPFT ani na sathakiba blockade handokiba pung kharagi tungda police na lambi paring adugi nakandage miyo ani ge asiba haksang phangle hairi laikhidro miyo ani adu Bagirat Paragi Taraban colony dage Tapan Das amadi Jaisa Tripura kawe makoy animak sahi kontragi manungda leiba ngaktani Makoy ani na siraga leiram liba mafam adudage I tayaba nung amadi saitup sing police na recover tawre makoy blockade sagotpa sing na phuraga hatpa oigini haina thajanari thodok aduga mari leinana police na case ama lokhotpaga loinana BJP amadi IPFT gi mioi kharasu kokhatuna masin hangbagi thabak sathari hairi hojik ngasi ayu phongkhiba Manipuri pause singi maroiba pawmo pune yaminase Lamjingba Times aki akhang leitana mahimasing tamhanse class 10 amadi 12 ki parikya mahausadagi ngangkhana haidokna ba honari Kiran Kumar samaga kunipan suba khongjom lan ningsing thoram pangtokre khongjom parba amadi isaidagi history gi masak loba aranba oigini Joy Kumar kilometer humudra rom sathok sasinda miyamna lupa samanga gi barating hori NIT gi hanagi assistant registrar gi mathakta kotna SARS frame tawkre laingakna athuba matamda compensation pithok piyo union Sangai Express Manipur da mega food park ama lingbada ministry na ayaba pire academic atmosphere ka heloi se director education S court na rep ki mara laire hai kre mayang khang landa laikhidaba singi mafam da ikai khumna kre pokna fam Imphal manung da amat pasing sai thoktuna lairiba asida IMC na yenglaga laire Radha Kishore Imphal mayol makta da mi kharana phongna paisa lut tawbada kanana su thingba ngamdre councillor singna chairperson gi office solon kre Rims ki cardiothoracic surgeon Dr. Thoksom Sito gi mayumda bom pokai halamle miyamna wakat mifam sathakre Manipuri sahitya semgal amba singbo ningsing pam thoi Sarat Chan Huyen Lan Pau KCP Nando Jenims Hospital dagi nanthokna sen khiwa tha ama pharak labasu mari makong khangba ngamdri police na ahing tumdana thiri imung manung nade Nando hatok laga mangan kravra chingnari Naharol gi thokdang apaspa withdraw tawbada area duge ground situation hongdok pasangi defense minister Imphal City Luna na thamnava sengdokpagi thabak tawgadava Imphal Municipal Corporation tumdana leire Pollution Control Board kidnap tawkhibadage mafam khangdriba mahairoi numit 15 gi manungda puthokadabani JSCC India gi thawong kayana kanglei khunai wabagi kham thengba phibam yaurakle Pripak bom pokai halamle yaningdaba phongdokre Isel Express Model Code of Conduct laikhibadage government na Manipur today phongkhidabani khongjom degi thorom mirai khibalaite Balkrishna Class 8 tamlibi ama sen kiva tha ahum sura fawba mari makong khangandabage khongjang sangsilagani ODF lauthokrava senapati da malaria mutanaba honari Assam Rifles na linna chikpa kankre Supreme Court ki order taramna okre Sana Laibak Kongba Turel su Nambul Turel gumna amot akai langthokpam onthorakle 10 amasung 12 ki fal matam ngangkhana lauthokna bahonari Matik saba serak pi davana crime masing hengalakli JSCC
Senaba mihatbasing sabsana puthoktrꯤ fawba Imphal Yaripok ban tawragani JSC KYKL gi kunmanga suba mapok kuman thoram pangthokre Iraibak Class 12 10 gi parikha gi fal lauthokna bahonari Mahiroi Singh Santi oina mapung fana mahitamansi Class 8 tamlibi nupi masa ama mangkhibagi case police na ningthina lokhatre Bangladesh ta khongjomde thoram pangthokre Aroibada maroiba pawm kana fangbigani St. Joseph Higher Secondary School Sugnu Mai Tharambagi Mayokta Mahiroi Singna rally satuna yaning da phongdokkhre Turel da takiba Mahiroi Mari asi bahaksang oina phangkhre Amadi nimit humni sumna sathagadaba manfit lisingani taramapan ngasi Manipur University ge kan Centenary Hall da hogokre Hojiki oina di matang sida Manipuri Paw Times of Manipur ge Manipuri Paw yingbir basing ba mukana kurumjari